Taibong Manglan channel bumiyeng tabiru myam no pura Krishna taram lokchari. Ngasigi video asida ina myam aigi channel asi monetization oibagi matang dene hajagadoi. Ai ngasi yam ngai bu myam ko. Ai channel asi monetization oibai dongta. Ai je date 2017 gi date 30 October dagi ai channel asi video upload tawbo hogi bane. Adai ngasi bawje magi 1000 hour 1000 subscriber 4000 hour watch time ji su song da ba du handaki 2017 sorry 2019 asida aigi subscriber adai watch time loi sureba ado date 3 da handaki June gi date 3 sida channel asi under review da laigre adagi ngasi date 8 sida aigi channel si monetization oire nangi channel si approve oire yadna company or YouTube tagi mail am laeba mas yam harau ja bai tare ngonda aina ngasi bawda asu koina video thagalakpoi matung sida ai channel sida monetization oigani habsa isnga thajade tayung ngasi di oire masden nuai ba laitre Mayam aigi video asi mayam da share tawbiyo amusung like channel si subscribe tawbiyo aduga mayam YouTube ki maramda video semu account hangingba legadi comment tawbiro YouTube ki matang da video semu hargadi ai semjar aduga YouTube channel di hangaga khoi monetization oidaba makoi singa du so aina wish visually yam thuna makoi channel singa du so monetization oibo orsanu